kuki lalhobu singda yamna mating pangsilakanda khoi micham yam halhanba sugumba security gi thong singse makoina lawriba daita ngasai gi micham miyam gi punsi amasung lan thunga ko gi thabok se manipur da fail oi habasi thamjage india government na mu ngasai gi manipur je masaru ahum thokna thugai ningba manbagi agenda amada chathariba thong singse koi khudak talle ko davni rang se koi nagagi nagagi thabok tan le hostess ta hai bata si gi jeng rang ai khang khang gana lun gi tang tara si da sina phang ba aduga si gi matang si da ne apoi si gi press conference ma si sindre ni se si matang da amsu gi mekete gi haning se kangpopi district ki lailoi pai khun dagi naga mioi tarani bang thajin ro matung da tarani khoi marakta thadok sakanda mioi taru amana langa langjin thungna matang puina lera pase ikhang khangona kuki gi hostess nagana thadok hibaga ikhang khangona yamna angal po thodo da ngarang di sire na thadok po thogo se yamna laibak thiba aduga khoi emsu gi maike dagi manipur government amadi india government na miyam gi punchi amasung lan thunga ko gi mokoina lawribu wasak to khoi kadai phawba ngamma pangthokpa ngamma gi haibdo khoi emsu na question tawjari tang sidai da thokhiba me gi tang 2023 gi me gi tang kunga me gi tang ahum dagi khoi maitai amadi kuki gi marakta yam poning da thodu yam tho kanda mara leida ba angang macha dagi hokanda yam ahan oiraba mi manghan khakanda kyamna sina phangrakanda huji phawda langlan mthungna leiba kyam lei ngai sarak sidai dai kang thongna tha khar ji gi mamang sidai da mu hoge naga amadi kuki gi marakta mu no complete mo hora kanda koi manipur ji yamna phibam ta daba yamna kai yamna mong ta daba phibam mong khakta hoge thamakpa mong se india government gi thoksil soiba amdi manipur government gi soibane na emsuna lawi sidaida hogi india government na manipur da leiba lalo sing namdhan nabagi mingda poksi wa tawakanda kuki khulai pai sing lokhala kanda security forcing na misang mikhana ba thong mayam tawakanda masigi kuki gi lalo sing da yamna mating pangsilakanda hoi misam yam halhanba sugumba security gi thong sing se makoina lawriba daita ngasai gi micham miyam gi punsi amasung lan thunga ko gi thabok se manipur da fail oi habasi thamjage india government na mu ngasai gi manipur je masaru ahum thokna thugai ningba manbagi agenda amada chathariba thong singse koi khudak talle ko davni aduga micham miyam gi punsi lan thum nga ka davni aduga manipur government pai bi riba hoje PR hanjil akanda manipur government pai bi riba hoge miyam gi mihut sing na so masigi manipur paja mayam na thingnai ba wa basi makoina yam athubong tam sok to bom thoi masi tawbong ngamdragadi masi makoi se miyam na mihut oina thagat lubagi kana bodu khoi phangre nem suna lawi hatai aduga sage kangpopi district phak bai khundagi phak khaga mioi taru ngarang sina phangkiba thodu se akoi sigi imung manung na thengnariba aduga awa basing akoi saruk yajari aduga akoi indigenous naga sing na masigi matang da laurakpa hirep sing sidaida akoi insuna su chap chana sawgal lakanda khongjang sing changsin na sem tha da ya bu ha